Sleep paralysis haibasi kanagumba amana tumthakraba matung natraga mikap thorakpa matamda ngaihak lengba otpa ngamdaba wa ngangba thoktaba amasung khangna karimata tauba ngamdabagi thoongbuni matang sida miyoi ayamba mitta masel marang akiba saktam kaya urai khudam oina hairabada tumpham ka manungda masak khangdaba miyoi ama changlakle haina mitta urabasu karimata taurubadi ngamde Rapid eye movement REM da asoiba leibadagi masal sontharakduna thawong asi oirakpani haina thajanari narcolepsy migraine anxiety disorder amadi obstructive sleep apnea gumba disorder singasu mari leinai adum oinamak naitom tumba matamda hek mayoknagali isolated sleep paralysis ISP amasung recurrent isolated sleep paralysis RISP haiduna sleep paralysis ki makhal ani sui ISPD yamna toina thokte kanagumbana mapunsida amuktang mayoknaba yawi aduga RISPD miyoi ayambana hanjin kayarak hanna mayoknai ISPD ayamba matamda minute amagumbadagi henna mayoknade adubu RISPD pung ama natraga masidagi henba yawi study amagi matung inna tumba amasung yahauba sang naidabadagi rapid eye movement da asoiba leiraktuna sleep paralysis ohelakpani hairi tumba amasung mikap thokpagi thawong regulate tawriba neural function da khal kairaktuna tumbagi tongan ba tangkak singbu amaga nansinna khiduna phibam asi oirakpani sleep paralysis ki risk hengat haliba thawong singi manungda tumba yagandaba insomnia tumba watpa tumbagi matam naidaba wakhal waba stimulant ka henna siznaba haksang chokthaba amasung hidak langthak ka henna chaba yauri longna hiplaga tumba matamda nungsa sor honbagi nungsit marida apanba pibadagi toina manglak nagali thabakta khut thamlaga tumba matamdasu lungsta pressure pibadagi thawong asi hek mayoknai pumnamak asidagi ngakthoknabagi damak punsi mahing semdokpaga loinana yariba makai tumba amasung yahubagi matam naigadabani stimulant yauba hidak langthak chabagi chang hanthabaga loinana wakhal waba thabak tawrabasu nongmagi ngaihak matam kaithoklaga meditation tawduna wakhal pothagadabani